Infrared therapy, fibromassage, back therapy, weight loss therapy, asina sima makal kaya gi therapy sing phangbigan. Loinana liver gi anaba amadi kidney da nung leiba, amadi tonsillitis, skin gi problem, loinana nupi gi anaba sing amadi anxiety stress, tumba yadaba sina singba sigi lahing gi khudong saba pijari. Masi khaktana tana allergic oiba, gout leiba, heart amadi masigi mari leinaba laina sing, diabetes amadi haksang gi weight hengatpa, tonga laina kaya gi maram dasu tanabibe yagani. Ningtokaba numitagina thangja numit ki ayuk pung 8 dagina pung 2 fauba loinana nobaje numit ayuk pung 9 dagina nungthil pung 3 faubagi doctor unabi bagi khudong saba phangbigan akopa marol gidama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhangla Pamparing Kaksing Khunyai Lekhai Sagolban Moirang Larak Imphal da leiba अहनब मक्तदा निर्मला थांगजमना मयाम बुतरामना उक्चरी हौजिक मखासा तजरकबदा लानथोक्सरी सिगी मतम वाफम अमदी राशि फल असिगी पाउसे पांदम खक्तदगी लखोचगी मतम वाफम असी मतम सारिङैदा लेंगाकना पांगबा याबा मतेंग पांगसे पोट योनफम लैतबगी अवाबा मायोकनबा असिना मरम ओइरगा पोथक पुथोकलिबा लौ सिंगुगी थबक तौरिबा लौमी सिंगदा चावना निंगहनबगी मरम ओइ हाइबसे मियामना खंगनदुना लैरे मणिपुर असि इंडियागी अतै स्टेट सिंगा येंगनबदा लौ सिंगुगी पोथोक मरांग कायना पुथोकप ngамदबा स्टेट सिंगी मनुंगदा अमनी अदुबि स्टेट असिदा महौसादगी लैरकलबा महौसा लाइरेंबिगी अचौबा खुदोल अमा हाइबा तारबदी मणिपुरदा फंगबा हाइबसि हाइबदी लमदम असिगी लैबाक लैहाउदा हौबा अमदी इसिंगदा योगपा nga sing asina medicine gi value wangna yawbuga loinana dongan ba mahau hena leiba maramna malemgi miyamna manipur da hauba mahai marong chengcha khudingmak pamna leiduna chana bagi maram kayamuk leiri asigumba kaya asina maram oiraga manipur gi kihom komla champra sing amadi cheng sing manungda chakhau poiraiton asi thoidok hendok na yamna maru oina state asigi senmilon fagatnaba honabagi saruk ama oiri अदुबु हंदकी हौखिबा इंग्लिश सिंगनी कुनगहुमदगी मेगी अहुमदगी ngasi फावबा थेंगनरिबा लान असिना मरम ओइरगा लमदम असिगी चिंग अमदी तमदा लैरिबा लौ सिंगुगी थबक तौरिबा लौमी सिंगना चावना अवाबा चैथेंग पीबदगी चंप्रा अमदी कोमला थाबगी थाबसिंग अवाबा मायोकनबगी पाउता नरकपदगी स्टेट लेंगाकी मरि लेनबा डिपार्टमेंटना अखन्नबा थौरांग अमगी मखादा मणिपुरगी मपानदा थारगी योनबा अमदी कांगलुकी इरांगना हकथेंगना वाबा अवाबा नंगलबा रिलीफ कैम्प तलैरिबा सिंगदा अताबा ममलदा पीरबा मियामदा अमदी इम्फालदा योलहनबगी थबक तथबगी पाउतारकले मसिगी मरमदी चाही खुदिंगी डिसेंबर अमदी जनवरी दा पांगथोकपा कोमला चंप्रागी मेला अदु कांगलुकी इरांगना मरम ओइरगा पांगथोखिदबना मरम ओइरगा लौमी सिंगदा चावना अवाबा मायोकनरकपदगिनी नाकल अमरोमदा हौखिबा चाही इंग्लिश सिंगनी कुनगहुमदोइदा नोंग मरांग कायना चुखिदबा अमदी मिफत्ता मालेमगी मियामगी येगनबनी हाइना लाउथोकपा यारबा अरानबा अमदी फत्तबा ओइदबा थबकता तौबा नार्को टेररिस्ट कुकी मिलिटेंट सिंगना अतमनना मैतै सिंगदा लांदारकपदगी लौ पानबदा मपुंग फाखिदबा सिंग अदुबु करदंग ओइरबसु मेनखतपा ngamnabagi अखन्नबा थौरांग अमगी मखादा निंगथमगी लौरोकी पोथोक कया मरांग कायना पुथोकपा ngamnabagi damak lamdama sigi लौ सिंगु थबक चौखटनबा लैरिबा लुपसिंगना लेंगाकी मरि लेनबा डिपार्टमेंट के निंगथमगी मरु मरांग कया लौथरगा लौमी सिंगदा पिथरगा थाहनबा सिंगी मनुंगदा हौजे कोबी फुल ताबी अमदी कोबी थमसेट मानबी सिंग हेकलगा योनबगी मतम ओइरकपा असिदा कोबी योनफमगा अवाबा मायोकनरकपा हौरकपगी पाउ तारकले अदुगा कोबी असि मतम साना योनबा ngamhaudrabadi patlaga pumlaba mangkhidauba manamasing oibana maram oiraga haukiba numit kharanigi manungda amadi hauzik longmisingna awaba mayoknarakliba asida mari lainaba departmenta lenga tanaraga akhannaba thaurang paikhatlaga longmisingi mateng pangani haibagi pau tarakliba asimakti afaba khongthang amani adubu komla champra yonbada lengakna mateng pangliba asigumna manamasing asi yonba yabagi matam hendringai matamda hiram asida asigi matangda khang hairaba expert sing tanaraga athuba matamda
cold storage kumba matam khara patha pumthadana thamba yanaba sinbirabati awaba taraba longmi singi kharada oiraba sumateng oigani maram aduna makhata na chahi khudingi lawu singu bagi pothok marang kaina pothok naba honabada pungning thaugatpa oina lengak na thubada pangba yaba mateng pangdrabadi mathangi chahi singda pumsang sangba manipur gi lawu oiba ngamloi masini pujarak liba matam gi wafumda makhata rakpada ngasigi rasifal amuk taminasi Mes Rashi angan bada lausing thokpa karawa laso ayuk pung 12 dagi ningba thongba lan chawkhatpa khutloina thawpangba oirani laisa pakhang singi oina mari farani Bris Rashi marup mapanga thawpang winaba kanaba hengani naitom warep khudak talawba ngamlagani thawna hengatkani arang arak ti chaksilu laisa pakhang singi oina laibak fagani Mithun Rashi haksang nungai jaba poram sindok pahaiba arang arak phangba lausing hengat panumitni akal athaudadi chaksilu Laisa pakhang singi oina ningba thongani karkat Rashi hanadai panglakpa natana anauba thabak pung 12 dagi tungda pangba yarani asawa fathaba yenarubada wa ngangdabada yaifagani laisa pakhang singi oina ningba kharadi thunglani Singharasi naitom panglaganu thawpanglaganu huranbadagi cheksilu khutchawganu achumbana mangoinaraba marup mapangloinaba thoina kanagani laisa pakhang singi oina ningba mapa charoi Kanyarasi ayupung 12 fawa yamna phaba khongsa lei chading hantharani mina lakchaba ngamlaroi sok panba yabat lei cheksilu laisa pakhang singi oina hanagumari fai Tularasi ningba thonggani lalon itikta su chawna kanarani miyamga mari fogatkani arang arak amadi khanaba yabadai di cheksilu laisa pakhang singi oina nungshiba fangbagi nungaijai Brisik Rashi pung 12 dagi laibak farani nathak thongmana chalani miyam imung manung loinaba mai pakani yanabana khurau thangbadi lei laisa pakhang singi oina hanagum phai Dhanu Rashi nathak thongmana chanbirani ninghanaranu nangi matam lakli miyamna chali asawba nakal athauba athawna mang tharadi lan mangani laisa pakhang singi oina nungshibana luna tawbi Makar Rashi pung 12 phawbada thabak panghauba thoina aphaba mai phangani khoirang khoisawbadi phathau akhang ahai tanagadaba numitni laisa pakhang singi oina ningba thongba wagani Kumbh Rashi thenglapna ningba mapa chagani sendong yamna phangani sendong amadi aphaba mingchat phangani khangba kandrabadi apha apunnagani taladi lan mayeng tagani laisa pakhang singi oina mai pakani aroi badamina Rashi pung 12 phawba pungning pena nungai jagadaba khongsa lei thabaki lamda chawna mai pakani lanchangani kihanbadi leiri laisa pakhang singi oina mariyamna fagani Mashini pujarakli bangasigi Rashifal amadi matamgi Wapham ngasigi Facebook page da midyang tabiriba amadi 90.0 Wahong Radio da midyang tabiriba duga TV channel da yengbiriba Facebook page amadi ngasigi YouTube live streaming da laibiriba pumnamak nirmla thangjamna khurumjari